ꯍꯥꯏ ꯐ꯭ꯔꯦꯟ ꯃꯌꯥꯝꯕꯨ ꯏꯃꯥꯒꯤ ꯆꯥꯛꯈꯨꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩ ꯉꯁꯤ ꯈꯖꯥ ꯀꯧꯕ ꯌꯥꯝ ꯊꯨꯝꯕ ꯑꯍꯥꯎꯕ ꯑꯆꯥꯄꯣꯠ ꯑꯃꯒ ꯅꯤꯝꯀꯤꯒ ꯁꯦꯝꯖꯔꯤ꯫ ꯑꯗꯣ ꯃꯁꯤ ꯑꯥꯏꯇꯦꯝ ꯑꯅꯤꯁꯤ ꯑꯍꯥꯎꯕ ꯉꯥꯛꯇꯅꯤ꯫ ꯀꯃꯥꯏꯅ ꯁꯦꯝꯗꯒꯦ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯈꯥꯡꯁꯤ ꯁꯥꯔꯦ, ꯈꯥꯡꯁꯤꯗ ꯆꯤꯅꯤ ꯈꯔ ꯍꯥꯞꯄꯅꯤ꯫ ꯆꯤꯅꯤꯁꯦ ꯑꯩꯅ ꯍꯥꯐ ꯀꯦꯖꯤꯅꯤ ꯂꯧꯖꯔꯤꯕꯁꯦ꯫ ꯃꯁꯤꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯦ꯫ ꯏꯁꯤꯡꯁꯦ ꯍꯥꯞꯄ ꯀꯥꯟꯗ ꯆꯤꯅꯤꯁꯦ ꯂꯣꯏꯅ ꯃꯦꯜꯠ ꯑꯣꯏꯈ꯭ꯔꯅꯤ ꯁꯤꯗ꯫ ꯑꯗꯨꯒ ꯐꯖꯅ ꯑꯩꯈꯣꯏꯅ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯑꯣꯠꯄꯤꯔꯒ ꯑꯗꯨꯝ ꯃꯤꯅꯤꯠ 10ꯃꯨꯛ ꯁꯧꯍꯟꯒꯅꯤ꯫ ꯃꯤꯅꯤꯠ 10ꯃꯨꯛ ꯁꯧꯔ ꯃꯇꯨꯡꯗ ꯑꯗꯨꯝ ꯃꯨꯟꯒꯅꯤ꯫ ꯑꯗꯣ ꯃꯁꯤꯗ ꯑꯦꯂꯥꯏꯆꯤ ꯈꯔ ꯍꯥꯞꯁꯤ꯫ ꯑꯦꯂꯥꯏꯆꯤꯁꯦ ꯄꯥꯎꯗꯔ ꯂꯩꯔꯒꯗꯤ ꯄꯥꯎꯗꯔ ꯇꯧꯕꯤꯌꯨ, ꯂꯩꯇ꯭ꯔꯒꯅ ꯃꯄꯨꯝ ꯑꯣꯏꯅ ꯂꯧꯕꯤꯔꯒ ꯑꯅꯤꯒꯨꯝꯕ ꯊꯨꯒꯥꯏꯔꯒ ꯍꯥꯞꯄꯤꯌꯨ꯫ ꯑꯗ ꯆꯤꯅꯤꯁꯦ ꯁꯧꯔꯤꯉꯩꯗ ꯑꯩꯅ ꯁꯣꯝꯗ ꯃꯦꯗꯥ ꯀꯞ 2 ꯂꯧꯖꯔꯦ꯫ ꯊꯥꯎꯁꯦ ꯔꯤꯐꯥꯏꯟ ꯑꯣꯏꯜꯅꯤ, ꯘꯤ ꯂꯩꯔꯒꯅ ꯘꯤ ꯑꯣꯏꯅ ꯇꯧꯕꯤꯌꯨ꯫ ꯑꯗꯣ ꯑꯩꯅ ꯍꯥꯐ ꯀꯞ ꯑꯃ ꯊꯥꯎ ꯂꯧꯖꯔꯦ꯫ ꯊꯨꯝ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯤ꯫ ꯊꯨꯝ ꯍꯥꯞꯄꯁꯤꯅ ꯃꯥꯒꯤ ꯃꯍꯥꯎ ꯇꯦꯁꯇꯣ ꯊꯨꯝꯕꯗꯣ ꯍꯣꯔꯦꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯕꯦꯂꯦꯟꯁꯇꯣ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ꯫ ꯏꯁꯤꯡꯁꯦ ꯈꯔ ꯈꯔ ꯍꯥꯞꯄꯒ ꯇꯣꯠꯁꯤ꯫ ꯇꯣꯠꯄ ꯃꯇꯝꯁꯤꯗ ꯃꯥꯏ ꯈꯔ ꯈꯔ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯁꯜꯂꯛꯏꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯊꯥꯎꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯤ꯫ ꯏꯁꯤꯡ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯄꯒ ꯇꯧꯕꯤꯌꯨ꯫ ꯑꯗꯣ ꯃꯌꯥꯝꯅ ꯕꯦꯀꯤꯡ ꯁꯣꯗꯥ ꯍꯥꯞꯄꯒ ꯁꯦꯝꯕꯁꯨ ꯌꯥꯏ, ꯑꯩꯗꯤ ꯕꯦꯀꯤꯡ ꯁꯣꯗꯥꯗꯣ ꯍꯥꯞꯆꯗ꯭ꯔꯦ꯫ ꯁꯤꯒꯤ ꯆꯥꯡꯁꯦ, ꯄꯦꯠꯄꯒꯤ ꯆꯥꯡꯁꯦ ꯑꯣꯏꯒꯗꯕꯅꯤ꯫ ꯐꯖꯅ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯀꯕꯔ ꯇꯧꯔꯒ ꯊꯝꯃꯁꯤ꯫ ꯃꯤꯅꯤꯠ 10-20 ꯃꯨꯛꯇꯪ ꯁꯥꯏꯠꯇ ꯊꯝꯃꯁꯤ꯫ ꯁꯣꯝꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯆꯤꯅꯤꯗꯣ ꯃꯨꯜꯂꯕ꯭ꯔꯥ ꯌꯦꯡꯉꯁꯤ꯫ ꯃꯨꯜꯂꯦ ꯆꯤꯅꯤꯁꯦ ꯐꯖꯅ꯫ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯨꯠ ꯑꯅꯤ ꯁꯝꯅꯔꯒ ꯆꯤꯡꯈꯠꯄꯗ ꯂꯥꯏꯟ ꯑꯃ ꯑꯣꯏꯔꯤꯁꯦ ꯃꯥꯏꯁꯦ ꯃꯨꯜꯂꯕꯅꯤ꯫ ꯑꯗ ꯑꯩꯈꯣꯏ ꯁꯤ ꯃꯨꯊꯠꯂꯒ ꯊꯝꯈ꯭ꯔꯁꯤ ꯉꯥꯏꯍꯥꯛ꯫ ꯑꯗꯨꯒ ꯑꯇꯥꯁꯦ ꯑꯩ ꯃꯤꯅꯤꯠ 20ꯃꯨꯛ ꯐꯥꯖꯔꯦ꯫ ꯑꯗꯨ ꯌꯥꯔꯅꯤ ꯁꯤꯒꯤ ꯆꯥꯡꯁꯦ꯫ ꯑꯃꯨꯛꯇꯪꯒ ꯐꯖꯅ ꯇꯣꯠꯂꯒ ꯁꯥꯏꯠꯇ ꯉꯥꯛꯇꯪ ꯊꯝꯁꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯔꯤꯐꯥꯏꯟ ꯑꯣꯏꯜꯁꯦ ꯇꯤꯁꯄꯨꯟ 2ꯈꯛ ꯂꯧꯖꯔꯦ꯫ ꯑꯗꯨꯒ ꯃꯁꯤꯗ ꯃꯦꯗꯥ ꯁ꯭ꯄꯨꯟ 2 ꯑꯃꯒ ꯍꯥꯞꯆꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯊꯝꯃꯁꯤ꯫ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯟꯕꯤꯒꯗꯕꯅꯤ, ꯃꯦꯗꯥꯁꯦ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯎꯍꯟꯕꯤꯒꯅꯨ꯫ ꯐꯖꯅ ꯑꯣꯠꯄꯤꯌꯨ ꯃꯁꯤꯗ꯫ ꯑꯗꯨꯒ ꯃꯍꯤꯁꯦ ꯌꯥꯝ ꯂꯥꯡꯍꯟꯕꯤꯔꯣꯏꯗꯕꯅꯤ, ꯌꯥꯝꯁꯨ ꯅꯪꯍꯜꯂꯣꯏꯗꯕꯅꯤ꯫ ꯁꯤꯒꯤ ꯆꯥꯡꯁꯦ ꯑꯣꯏꯒꯗꯕꯅꯤ꯫ ꯆꯞ ꯆꯥꯔꯦ ꯁꯤꯒꯤ ꯆꯥꯡꯁꯦ꯫ ꯁꯤ ꯑꯃꯨꯛ ꯁꯥꯏꯠꯇ ꯊꯝꯈꯤꯁꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯇꯥ ꯇꯣꯠꯄꯗꯣ ꯂꯧꯖꯔꯦ꯫ ꯑꯗꯨ ꯐꯖꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯣꯠꯁꯟꯖꯔꯦ꯫ ꯑꯗꯨ ꯈꯤꯇꯪ ꯁꯥꯡꯂꯞꯅ ꯇꯥꯁꯜꯂꯕ ꯃꯇꯨꯡꯗ ꯊꯥꯡꯅꯀꯣ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯄꯤꯁꯁꯦ ꯍꯥꯏꯐꯦꯠ ꯆꯥꯎꯕꯒꯤ ꯆꯥꯡꯁꯦ ꯃꯥꯟꯅꯅ ꯀꯛꯄꯤꯔꯣ꯫ ꯄꯤꯁ 5 ꯊꯣꯛꯅ ꯀꯛꯆꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃ ꯂꯧꯔꯁꯤ ꯍꯥꯟꯅ꯫ ꯑꯩꯅ ꯁꯦꯝꯗꯣꯔꯤꯕꯁꯤ ꯌꯥꯝ ꯍꯥꯎꯕ ꯃꯤꯊꯥꯏ ꯃꯈꯜ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯑꯊꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯃꯥꯔꯀꯦꯠꯇꯗꯤ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ, ꯌꯨꯝꯗ ꯌꯥꯝ ꯂꯥꯏꯅ ꯍꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯁꯤ ꯃꯀꯛ ꯃꯀꯛꯁꯦ ꯑꯃ ꯂꯧꯊꯣꯛꯆꯔꯦ꯫ ꯐꯖꯅ ꯄꯥꯅ ꯇꯛꯀꯅꯤ꯫ ꯇꯛꯄ ꯃꯇꯝꯗ ꯊꯥꯎ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯦ, ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯊꯥꯎꯗꯣ ꯌꯥꯝ ꯍꯥꯞꯈꯤꯕꯅꯤꯅꯀꯣ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨ꯫ ꯄꯥꯕꯒꯤ ꯆꯥꯡꯁꯦ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯇꯛꯄꯤꯒꯗꯕꯅꯤ꯫ ꯑꯩꯅ ꯑꯃꯗꯤ ꯇꯛꯑꯒ ꯊꯝꯖꯈ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯇꯛꯀꯗꯧꯔꯤꯕꯁꯦ ꯇꯟ 3 ꯇꯛꯀꯅꯤ꯫ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯐꯖꯅ ꯄꯥꯅ ꯇꯛꯄꯤꯔꯣ꯫ ꯑꯗꯨꯝ ꯁꯥꯏꯠꯁꯤꯗꯤ ꯄꯨꯔꯥ ꯔꯥꯎꯟ ꯑꯣꯏꯗ꯭ꯔꯁꯨ ꯌꯥꯏ, ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯊꯥꯡꯅ ꯀꯛꯂꯛꯈꯤꯅꯤ꯫ ꯇꯛꯄ ꯂꯣꯏꯖꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯤꯁꯤꯗ ꯉꯁꯥꯏꯒꯤ ꯇꯟ ꯑꯇꯛꯄꯁꯤꯒꯤ ꯃꯊꯛꯁꯤꯗ ꯊꯥꯎꯒ ꯃꯩꯗꯥꯒ ꯑꯊꯤꯠꯄꯁꯦ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯊꯥꯎꯒ ꯃꯩꯗꯥꯒꯁꯦ ꯍꯥꯞꯆꯤꯜꯂꯒ ꯈꯨꯠꯁꯤꯅ ꯐꯖꯅ ꯁꯟꯗꯣꯛꯄꯤꯌꯨ꯫ ꯍꯣꯏ ꯕ꯭ꯔꯁꯀꯨꯝꯕ ꯑꯃꯅ ꯇꯩꯔꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯈꯨꯠꯅ ꯇꯩꯕꯁꯤꯅ ꯀꯌꯥꯝ ꯇꯩꯔꯦ, ꯀꯗꯥꯏꯗ ꯇꯩꯗꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯃꯤ, ꯀꯌꯥꯝ ꯊꯥꯅ ꯇꯩꯔꯤꯅꯣ ꯍꯥꯏꯕꯗꯣ꯫ ꯐꯖꯅ ꯁꯟꯗꯣꯛꯑꯒ ꯇꯩꯔꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯟ ꯑꯇꯛꯄ ꯑꯃꯒ ꯑꯃꯨꯛ ꯂꯧꯔꯁꯤ꯫ ꯁꯤꯗꯁꯨ ꯑꯃꯨꯛ ꯊꯥꯎꯒ ꯃꯩꯗꯥꯒ ꯑꯊꯤꯠꯄꯁꯦ ꯑꯃꯨꯛꯁꯨ ꯇꯩꯔꯅꯤ꯫ ꯇꯟꯁꯦ ꯃꯔꯣꯟꯅꯤꯀꯣ, ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯥꯍꯟꯅꯤꯡꯕ ꯃꯔꯣꯟ
ꯀꯌꯥ ꯂꯣꯟꯒꯦ ꯍꯥꯏꯕꯗꯣ ꯂꯣꯟꯕꯤꯕ ꯑꯗꯨꯝ ꯌꯥꯏ꯫ ꯐꯖꯅ ꯊꯥꯎꯁꯦ ꯇꯩꯕꯤꯌꯨ ꯃꯇꯥꯏ ꯃꯇꯥꯏꯁꯤꯁꯨ, ꯃꯊꯛꯁꯤꯗꯁꯨ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯇꯩꯁꯜꯂꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯩꯔꯅꯤ꯫ ꯇꯟꯁꯦ ꯃꯔꯤꯅꯤ ꯇꯧꯖꯔꯤꯁꯦ꯫ ꯇꯟꯁꯦ ꯑꯩꯒꯤꯁꯦ ꯄꯨꯔꯥ 3 ꯁꯨꯈꯔꯦ꯫ 3ꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯊꯥꯎꯒ ꯃꯩꯗꯥꯒꯁꯦ ꯇꯩꯔꯒ ꯀꯣꯟꯁꯤꯜꯂꯅꯤ꯫ ꯀꯥꯂꯥ ꯖꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯖꯋꯥꯏꯟꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯃꯔꯛꯇ ꯍꯥꯞꯆꯤꯟꯕꯤꯕ ꯌꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯎꯍꯟꯅꯤꯡꯕ ꯆꯥꯡꯗꯣ ꯊꯥꯡꯅ ꯀꯛꯄꯤꯔꯣ꯫ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯡꯅ ꯀꯛꯆꯔꯦ꯫ ꯑꯗꯨꯅ ꯑꯗꯣꯝꯅ ꯑꯗꯨꯝ ꯌꯥꯝꯍꯟꯅꯤꯡꯕ ꯆꯥꯡ ꯃꯩꯗꯥ ꯇꯣꯠꯈꯤꯕꯒꯤ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯌꯥꯏ꯫ ꯑꯗꯣ ꯃꯥꯏ ꯂꯦꯌꯥꯔꯁꯦ ꯎꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯤ ꯂꯦꯌꯥꯔꯁꯦ꯫ ꯃꯁꯤ ꯁꯥꯏꯗ ꯊꯝꯖꯔꯦ꯫ ꯇꯟ ꯇꯛꯅꯕꯁꯤꯅꯀꯣ ꯕꯦꯂꯟꯁꯤꯅ ꯁꯨꯃꯥꯏꯅ ꯈꯔ ꯑꯗꯣꯝꯅ ꯊꯥꯍꯟꯅꯤꯡꯕ ꯄꯥꯍꯟꯅꯤꯡꯕ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯌꯥꯝꯅꯗꯤ ꯊꯥꯍꯟꯕꯤꯒꯅꯨ, ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯌꯥꯝ ꯄꯥꯕꯁꯨ ꯅꯠꯇꯕ꯫ ꯑꯗ ꯑꯩꯅ ꯄꯣꯠꯁꯦ ꯄꯤꯛꯇꯛꯅ ꯁꯦꯝꯖꯔꯦ, ꯑꯩꯒꯤꯗꯤ ꯌꯥꯝ ꯆꯥꯎꯅꯗꯤ ꯁꯦꯝꯖꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯆꯥꯄꯣꯠꯀꯤ ꯁꯦꯞꯁꯦ ꯁꯦꯝꯕ ꯂꯣꯏꯔꯃꯤꯅ ꯒ꯭ꯌꯥꯁ ꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯁꯤ꯫ ꯑꯩ ꯊꯥꯎꯁꯦ ꯁꯥꯔꯦ꯫ ꯊꯥꯎꯁꯦ ꯌꯥꯝ ꯁꯥꯍꯟꯕꯤꯒꯅꯨ, ꯃꯤꯗꯤꯌꯝꯗ ꯊꯝꯕꯤꯌꯨ꯫ ꯑꯩ ꯑꯆꯥꯄꯣꯠꯁꯦ ꯊꯥꯗꯖꯔꯦ꯫ ꯁꯨꯃꯥꯏꯅ ꯃꯊꯪ ꯃꯈꯥ ꯑꯣꯜꯂꯒ ꯑꯗꯨꯝ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯀꯂꯔꯁꯦ ꯈꯔ ꯗꯥꯔꯛ ꯑꯣꯏꯁꯜꯂꯛꯀꯅꯤ, ꯒꯣꯜꯗꯟ ꯀꯂꯔ ꯑꯣꯏꯅ꯫ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯂꯔꯗꯨ ꯌꯦꯡꯉꯒ ꯑꯗꯨꯝ ꯈꯪꯒꯅꯤ ꯃꯨꯜꯂꯤ ꯅꯠꯇ꯭ꯔꯒ ꯃꯨꯟꯗꯦ ꯍꯥꯏꯕꯁꯦ꯫ ꯌꯥꯝꯅꯗꯤ ꯀꯥꯁꯜꯍꯟꯕꯤꯒꯅꯨ꯫ ꯑꯩꯒꯤꯁꯦ ꯃꯨꯜꯂꯦ, ꯌꯥꯔꯦ, ꯂꯧꯊꯔꯁꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯆꯤꯅꯤ ꯁꯥꯍꯜꯂ ꯊꯝꯈꯤꯕꯗꯣ ꯃꯗꯨ ꯍꯧꯖꯤꯛ ꯁꯥꯔꯤ꯫ ꯃꯗꯨꯗ ꯈꯖꯥ ꯍꯥꯏꯔꯤꯕ ꯑꯆꯥꯄꯣꯠꯁꯤ ꯊꯥꯗꯖꯔꯦ꯫ ꯑꯗꯣ ꯑꯩꯅ ꯑꯆꯥꯄꯣꯠꯁꯤ ꯁꯦꯝꯕ ꯂꯣꯏꯖꯔꯦ꯫ ꯃꯤꯅꯤꯠ 30ꯃꯨꯛꯇꯤ ꯊꯥꯗꯔꯒ ꯊꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯅꯨꯡꯗ ꯐꯖꯅ ꯆꯤꯅꯤ ꯃꯍꯤꯗꯣ ꯆꯨꯞꯁꯟꯕ ꯂꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯦ꯫ ꯌꯥꯝ ꯍꯥꯎꯋꯤ꯫ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤꯁꯦ ꯐꯣꯡ ꯐꯣꯡ ꯁꯥꯔꯤ, ꯑꯗꯨꯅ ꯑꯩ ꯊꯨꯗꯦꯛꯆꯗ꯭ꯔꯦ꯫ ꯑꯗꯨ ꯌꯥꯝ ꯍꯥꯎꯕ ꯑꯆꯥꯄꯣꯠꯅꯤ, ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯃꯁꯤ꯫ ꯌꯥꯝ ꯇꯣꯏꯅꯗꯤ ꯆꯥꯕ ꯐꯠꯇꯦ, ꯑꯗꯨꯕꯨ ꯆꯥꯅꯤꯡꯕ ꯀꯥꯟꯗ ꯌꯨꯝꯗ ꯍꯧꯔ ꯆꯥꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯂꯥꯏ ꯇꯤꯟꯒꯤ ꯀꯠꯄꯒꯤ ꯄ꯭ꯔꯁꯥꯗ ꯑꯣꯏꯅꯁꯨ ꯁꯦꯝꯕ ꯌꯥꯏ, ꯑꯗꯒꯤ ꯆꯥꯅꯤꯡꯉꯒ ꯑꯗꯨꯝ ꯁꯦꯝꯃꯒ ꯆꯥꯕꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯈꯖꯥ ꯁꯦꯝꯕ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯅ ꯃꯊꯪ ꯇꯥꯔꯛꯄꯁꯤꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯒ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯅꯩ꯫ ꯑꯩꯅ ꯑꯇꯥ ꯇꯣꯠꯄ ꯈꯣꯠꯄ ꯃꯃꯥꯡꯒꯤ ꯇꯣꯠꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯑꯇꯥ ꯇꯣꯠꯄꯁꯦ ꯂꯧꯖꯔꯦ꯫ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯃꯩꯗꯥꯒ ꯊꯥꯎꯒ ꯇꯣꯠꯈꯤꯕꯗꯣ, ꯊꯤꯠꯂꯒ ꯊꯝꯕꯗꯣ,ꯃꯗꯨ ꯈꯔ ꯇꯩꯔꯒ ꯂꯦꯌꯥꯔꯁꯦ ꯁꯦꯝꯃꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯩꯈ꯭ꯔꯦ, ꯑꯃꯨꯛ ꯊꯨꯞꯆꯜꯂꯦ, ꯑꯃꯨꯛ ꯇꯩꯔꯦ, ꯑꯗꯩ ꯑꯃꯨꯛ ꯊꯨꯞꯆꯜꯂꯦ, ꯑꯃꯨꯛ ꯇꯛꯑꯦꯀꯣ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯒ 4-5ꯔꯛ ꯑꯩꯈꯣꯏ ꯈꯤꯇꯪ ꯇꯟꯁꯤꯃꯗ ꯇꯧꯕꯤꯒꯗꯕ꯫ ꯑꯗꯨꯒ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯊꯥꯎꯁꯦ ꯇꯩꯕꯤꯒꯗꯕꯅꯤ꯫ ꯃꯥꯏ ꯂꯦꯌꯥꯔꯁꯦ ꯇꯩꯍꯧꯗꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯂꯧꯊꯣꯛꯑ ꯇꯩꯕ ꯌꯥꯏ꯫ ꯑꯗꯣ ꯐꯖꯅ ꯇꯛꯄꯤꯔꯣ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯁꯨ ꯊꯥꯍꯜꯂꯣꯏꯗꯕꯅꯤ, ꯌꯥꯝꯁꯨ ꯄꯥꯍꯜꯂꯣꯏꯗꯕꯅꯤ꯫ ꯅꯤꯝꯀꯤꯅꯤ ꯁꯦꯝꯂꯤꯕꯁꯦ꯫ ꯅꯤꯝꯀꯤꯁꯤꯗ ꯁꯤꯅ ꯃꯈꯜ ꯑꯃꯅꯤ, ꯁꯤꯅ ꯍꯦꯜꯂꯤ ꯍꯥꯎꯕ꯫ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯆꯨꯝꯅ ꯊꯥꯎ ꯇꯣꯠꯂꯒ ꯃꯩꯗꯥꯗ ꯁꯦꯝꯕꯁꯨ ꯂꯩ꯫ ꯑꯗꯣ ꯁꯤꯅ ꯇꯟꯁꯤꯗ ꯇꯛꯄꯁꯤꯗ ꯊꯥꯎꯒ ꯃꯩꯗꯥꯒ ꯊꯤꯠꯄꯁꯦ ꯇꯩꯔꯒ ꯍꯧꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯍꯜꯂꯤ꯫ ꯑꯩꯈꯣই ꯁꯨꯝ ꯃꯔꯣꯟ ꯅꯥꯏꯅ ꯇꯩꯔꯒ ꯇꯛꯄꯤꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯈꯔ ꯄꯥꯛꯅ ꯇꯛꯀꯅꯤ꯫ ꯑꯗ ꯊꯥꯡꯅ ꯑꯩꯈꯣꯏ ꯁꯥꯏꯗꯁꯦ ꯂꯧꯊꯣꯛꯑꯁꯤ꯫ ꯏꯟꯆꯤ ꯑꯃꯃꯝꯒꯤ ꯆꯥꯡꯗ, ꯄꯥꯛꯄꯒꯤ ꯆꯥꯡꯗ ꯀꯛꯑꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯟꯆꯤ 2ꯒꯤ ꯆꯥꯡ ꯁꯥꯡꯕꯒꯤ ꯆꯥꯡꯗ ꯀꯛꯑꯅꯤ꯫ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ꯫ ꯁꯤꯁꯨ ꯂꯦꯌꯥꯔ ꯑꯣꯏꯅ ꯁꯦꯝꯃꯛꯀꯅꯤ, ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯦꯌꯥꯔ ꯁꯦꯝꯃꯒ ꯇꯛꯈꯤꯕꯒꯤ꯫ ꯌꯥꯝ ꯍꯥꯎꯋꯤ ꯃꯁꯤꯁꯨ꯫ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯈꯖꯥ ꯁꯦꯝꯈꯤꯕꯒꯤ ꯊꯥꯎ ꯑꯔꯦꯝꯕꯗꯨꯗ ꯑꯩꯅ ꯃꯁꯤ ꯊꯥꯗꯖꯔꯦ꯫ ꯑꯗꯨꯒ ꯇꯥꯎꯔꯅꯤ꯫ ꯃꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯤ, ꯆꯥꯒ ꯊꯛꯄ꯫ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯔ ꯌꯥꯝꯅ ꯁꯦꯝꯕꯤꯔꯒꯀꯣ ꯏꯁꯇꯣꯔ ꯇꯧꯔꯒ ꯂꯩꯕꯗ ꯑꯗꯨꯝ ꯊꯥ 2-3 ꯆꯥꯕ ꯌꯥꯕ ꯄꯣꯠꯅꯤ꯫ ꯊꯥꯎꯗꯣ ꯊꯥꯗꯔꯦ꯫ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯂꯔꯁꯦ ꯃꯥꯏꯁꯤꯁꯨ
ꯒꯣꯜꯗꯟ ꯗꯥꯔꯛ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯨꯜꯂꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯂꯧꯊꯕꯤꯌꯨ, ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯝꯕꯤꯒꯅꯨ, ꯀꯥꯁꯟꯒꯅꯤ꯫ ꯀꯥꯔꯗꯤ ꯍꯥꯎꯔꯣꯏ꯫ ꯑꯩꯒꯤꯁꯦ ꯌꯥꯔꯦ, ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯔꯦ, ꯂꯣꯏꯔꯦ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯕꯦꯜ ꯑꯥꯏꯀꯟꯗꯨꯒ ꯅꯝꯕꯤꯔꯝꯃꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯊꯪ ꯂꯥꯛꯄꯗ ꯑꯗꯣꯝꯗ ꯌꯥꯝ ꯐꯥꯔꯁ ꯑꯣꯏꯅ ꯌꯧꯔꯛꯅꯕ꯫ ꯃꯁꯤ ꯆꯥꯒ ꯊꯛꯄ, ꯁꯪꯒꯣꯝꯒ ꯊꯛꯄ ꯌꯥꯝ ꯍꯥꯎꯏ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯛ ꯌꯨ꯫